Yum Yankai Fadabas Singi Kul Sing recognized Tauroi Singilam Sing survey Tauduna, recording Tina Siamduna, Tamna Taurang, Tauragani Haina, Tribal Affairs and Hills Amadi, Horticulture Minister Oriba, led Pau Hawkin na Fong Dukre. Sayasig Junamade, July Thada Kaksingamade, Huikapta, Tokiba, non local Kaya Hatpaga, Mari Lenana, Aina Tinkraba, RPF PLG Kada, Tarit, NIA Custody, Nimit Mangani, Rima Lautagre. Indian National Congress ki Anova President Khanabagi Mikhal ngasi pang thokre party ki President Mikhal asina lising ani kurmai da pang thokadoriba Lok Sabha Mikhal achauba ahongma mapura pangamlagani haina Manipur Pradesh Congress Committee ki President Kemega Sadrana Fongdokre. Hello India ki Makhara Youth Affairs and Sports Yas ku Director na criteria sudaba masung discipline khenaba singbo khangat padanatana sellana sijinari haina Kanglai Park Kanbaluf KKL ki Secretary General Ngangphil Ngakpuluwang na maral sirakre. All Manipur Gorkha Students Union Sahaza Unit ki President Rosan Upri Tibo Masakhang da Basingna Fakibagi Mayokta Gorkha Miyamna Sar Hazarda Wakadimi from Satakre. Amadi Manipur Haugi Bapung Kunmari Asidamio Mari COVID positive over Tiana Cray positive over Chang Sad and Nidas Manga Wiki active case Masingna Tarani Pandi Lady. Kurumzari IS News Ming Tabil Bakwai Punamapu SHYAMKANHAI Takilamamna Taram Oksari COVID-19 naging aktok na nabukhutoy na hambiyo hand sanitizer nabiyo mask upiyo footer ke distance thambiyo yari bamakay vaccine dose na kapthopiyo section manapu namaki yai fabani hauji pau sanona pizari Yumnak Yankai Fada Basingi Kul Sing recognized Tauroi Singi Lam Sing survey Tauduna record Ningtin Semdan Tamna Taurang Tauragani Haina Tribal Affairs and Hills Amasung Horticulture Minister Oriba led Pau Hawkip na Fong Dukre. Luinana in a line palm system Sihena Mapangal Kankan and Bagalunana Matam Mapalam Dagi Sinmi Pusilakli Basing Naso Tamoi Singma Matau Tai Haina Minister na Fong Duki. Wafama Singasi Samaga Mangarak Suba, the Cookie Rising Anglo Cookie War 1917-1919 ga Luinana, the Mid Asibu, Manipur Lengakna, Sakangki Basay and Suba Gitoramda, Minister Letpau Hawkin and Fong Dukibani. Kangpopi District Manung Sanalaiba Cycle Subdivision ki Cookie Rising Park, C ASEAN Bilis the Cookie in Manipurna, Lubasig Cycle Unit Amazon, KSO Luinana, KWO Cycle Kusamna the Pang Tokibataram Aduda, Cycle Kendragi MLA. Kim Neo Hang Sing Henglep Kendragi MLA, Led Jaman Hawkip Luinana Singat Kendragi MLA, Singlun Thang Malun Yauna Cookie in Piamasung Kes Ogilusing Makayana Saryake. Nakalaman the Cookie Rising Anglo Cookie 1917-1919 Asibu, Manipur Lengagna, Sahi Aniki Mamangda Sakangduna Nimit Asibu. Restricted holiday Lautoki, Luinana Infal Manungda Cookie Rising Anglo Cookie War 1917-1919 Asiga, Mari Lenana, Memorial Complex Amasagani Haikibawa from Adu, Tabak to Ontop Yuhainasu, Cookie in Manipur President Oriba, Kaimang Song Loina, Lengaki Punging Sing Sinki. The Cookie Rising ki recognition piba amadi infal so the Cookie Rising ki pakama pigani masigi numira se the Cookie Rising ki the restricted holiday ni aduna leaders of the Cookie the tribals sarkar da amasung honorable CM da yam nungai ba pangdok chaning bani Sayasig Junamadi July Thada Kaksinga Masong Huikap Tatokiba, non local Kaya Hat Pagamari Lenana, Aina Tinkraba, Laluluf, RPF, PLG Kada Tarit Ngasi, NIA Custody the Mangani Rima Lotagre.
Hariba miyoising asi haukiba irai numita special court NIA dagi ayaba lauraba matungda ngasi sajwa jail dagi NIA na formal arrest tauki. Tungda Serap Court Complex la laiba special NIA court ta puthok laba matungda tha sikitang kunmathoi fawba police custody da remand lauthakibani. NIA Imphal branch ki kangbu amana fagalaba RPF PLA ge kadar singadudi Singkham Basanta Sahi Kutrani pan apokpa Ningthembi Andro Nungyungbi Moirang Them GTS Sahi Kunithoi apokpa laikhidraba Sanjit Kaksing Ningthau laikai Konjengbam Romeo alias Nongthon Sahi Kunipan apokpa Raghu Moirang Konjengbam Fanjobam Rabi alias Nanau Sahi Kuntaruk apokpa Kula Andro Labau Sum Sing Laikai Salam Mangijau Sahi Yang Khaimang Apok Palai Khidraba Tombi Kaksing Wairi Salam Laikai Naure Mano Sahi Kulumdoi Apok Novin Lukir Maya Laikai Amasung Samure Lakpam Akas Elis Maston Sahi Taramapan Apok Razia So Kaksing Wairi Saban Bamo Laikai Degini Makhogi Matata Sahi Sige September Kuntaruk the Ministry of Home Affairs Government of India Gi Makhada Special PPNI na FIR Ama Lokatana case Asigi Matangda Tikat Bagi Tabak Satarakibani Indian National Congress INC Anova President Khanabagi Mikhal ngasi pang thokring ayupung taradagi bot thada bhauki bagalu nungthilpung mari fawba bot thada naki Mikhal asida party asiglo singba Malik Arjun amasung Sasi Tharurna lamba taunari Party Interim President Sonia Gandhi General Secretary Priyanka Badra MPP Sitambaram Zoiram Ramesh amasung atilu singba kayana New Delhi da laiba AICC headquarters da bot thada naki bon masing thibagi thabak laklibi yum sakaisin namita pang thokani amasung namit adamak the fallout tokani. Ngasi pangthokiba All India Congress Committee ki President Mikhal Sunil Singh Kunmari da pangthokadoriba Lok Sabha Mikhal da achoba ahong bama pura pangamlagani haina Manipur Pradesh Congress Committee ki President K Meghasandra na fongdokre ngasi India ge state sin bathongna All India Congress Committee ki President Khanbagi Mikhal pangthona bagum BT rot laiba MPCC ke office the member yang khai mari ayupung taradagi nungtil pung mari fabu da botha da naki Mikhal sig mari lena MPCC ki President K Meghasandra na makha taraduna All India Congress Committee ki President Mikhal sida Congress ke senior leader Malik Arjun amasung Sasi Tharur anina akan mamong da lamba thengnari pangthok leba Mikhal sena party asige organization achoba ahoma masoidana pura pangamlagani haiki Andaki election si masigi activity hai tare election si conduct tawna mo hona bada state ta koi grassroots ta matam changna mai delegate sing khanbagi mayam ama state khudimok ta tawi adu mutungda National All India Congress Committee gi president election si lakoni maramaduna right after this ai koi election se ekloi baga sauba party gi ahong porapa amadi mapang kakhalan bangangani loinana lakadoriba 2024 parliament elections tasu hong ba sauba porapa ngangani haina satawi Mikhal asiga mari lena CLP leaders ori bahana ge Minister Okram Ibobina fongdoki bada imung manung khakkina taba miyam gi oiba Congress ki lusingba ama khanduna hanadagi hena mapangal kanba party ama oiba ngamlagani party manung gi oina pangthok leba Mikhal oiraba su Mikhal ase manung mapal transparency oiba loina democratic asengbu wahantok leheli haiki Congress bawanda pangthok ge Mikhal aduna CEA gi dagi punna ballot paper taruk ballot paper homfu phangkhibagi manungda PC segi member yakai mathona bot thadanaki ballot paper amana cancel tawkibagolena ballot paper nipan sijinakide adumoinamak Manipur gi delegate ahum Manipur gi mapanda bot thadaki adoga AICC gi assistant Pradesh returning officer in charge Manipur Ifkar Ahmad na Manipur da masagi bot thadaki hairi democracy chapale paksida Congress party se hoida democracy le haiba Gandhi family haiba dynastic ni adani tawchi AICC president hoiba Madam Sonia Gandhi India da Hello India gi makhada your affairs and sports yas director na criteria sudaba masung discipline kanaba singbu khangat pada natana sellana seasonary haina kanglai pak kanba lof KKL gi secretary general ngam khai ngak paluang na maral sikre
ngasi Imphal ge Kaisampata level of sig office the pangthoki ba pawi famamada mangna makha taraduna sei sig August 15 da yas department ge director na Khelo India implement tawdaba masung asoiba kaya ama yauri haiduna Prime Minister da aiba cherula mathaduna khangan kibani makha tarakpada yas na piraki ba pakomasi semjin sajin mamadi asoiba ngakta yauri haiki boxing gi oina Sursanpur district ki course khanbada masagi criteria sudaba mi ama khanba ase laibak thibani masida natana rowing gi khanba matamda rowing sanaroidagi khanbagi mahuta kayaking amasung canoeing masana gi sanaroibo rowing gi oina khalakpa ase ngaktaba ngamde discipline singi thadarak pa senfam sing suma fam marang khangdana leiri masina sanaba bu pamjaba kaya amadi ningana ba pokalle maramaduna laingakna achumaran thidok piduna thodok asida senri ba yas ke director ki mathakta matik saba serak pibiyo haiki Hajik lady boy sports ki minister na masi kup nong tang yingbiu amadi honorable chief minister na phatana yingsin biraga masamang MCS oina cadre post paidi ba director oriba fulen metai se athubada Manipur gi sports lover me am sigi sentiment ying biraga mak suspend godobani amadi khutakta inquiry pham godobani adu mahaki mathakta CBI gi investigation natraga vigilance case mak thigat godobani All Manipur Gorkha Students Union Sar Haza Unit ki President Oibatanatana ABVP Sar Haza Unit ki Vice President ki Thau Puriba Rosen Operativo Masakhangda Bamioi Singna Fakhiba ki Mayokta Gorkha Miyamna Sar Hazar da Wakani Mifam Sathakre State asida missing yamjadaba furup oriba Gorkha Singi mathakta tatana mifa mipun sathavana atuba matamda Sar Hazar da Manipur Police Commando gi outpost ama hangdok pinaba All Manipur Gorkha Welfare Union na lenga ki puning sing silakli ngasege wakan mifam aduda saruya ki ba All Manipur Gorkha AMZW gi Vice President Bigyan Korelana haikibada masakhangdaba singna fadana pukraba rosan mo tekta kaidana thadok tri fawba wakan mi fam makhatana sathagi gani karigama rosan gi masada phu seiba madi ot panaiba gi mami tarlabadi makhatana akan bakongjang sing sangsinaba sem sari haiki loinana lengang na sugor kha miyam gi awaba si yenglaga ngasi gi nimitta rosan 4000 unit gi MGSU All Manipur Gorkha Student Union gi president panmaya badi ngarang numidang pung tarung makhairum taba duaida kang popi mai kai dagi angoba masugi vhen da lak pami lomna Sanatan Sanskrit Vidyalaya gi oza su oriba Rosanbo nomai sindol da faduna Imphal maikairom da pukibani loinana thodok adubu khamdok na bohona ruba Sar Hazar miyam tanthok na ba sakhangda basing aduna blank fire su tarong kibani 4000 unit gi MGSU All Manipur Gorkha Student Union gi president ne aduga ma 4000 unit gi Akhil Bharatiya Vidyarthi Parishad ABVP gi su vice president ne aduma profession di teacher ne Sanskrit Sanatan Sanskrit Vidyalaya da aduma hane se kari demand su leite kari threat su leite se ujik oiba incident se out of sudden unexpected ne do koi su ujik fau khangde kari gi kidnapping ra modus operandi di ajuk koi su khangden Marasid Thawal District Lilong Police Station Manungsan Lilong Hauri Bemea Lekai Nganglo Local the task Taramanga Sibaksang when Hondok Lamna Lilong Turil Ahanbi Konang Makong Makalakai Degi Muhammad Muzibur Rahman say Taramapan Apopa Lake Traba Muhammad Sahabuddin Elis Naha Komai Mihat Kimatang Nangasi Lilong Turil Ahanbi Konang Makonda Miyangi Mifama Mapam Kre Missia Sigamalena Sem Kibazi Sina Sindana Pang Toki Mifamadu da Warip Kayas Lokre Miara Sid Siena Bamio Singasi Fadri Fawa Sibaksang Low Mihat asida siena de bamioi punamak mapunsi supagi ona lekaya sida ki tan thokpa galunena mihat pa singa dubu sangje pampiram amasung sagullam mamioi singa dusu mihat pa chap manana lekai de ki tan thokpa postmortem tawba matamda magistrate amaki makha de video coverage tawduna achumba fake and finding singa do asibak sang lawdingai da miyam da khanganba misi asigi matang di SDPO madi amadagi tadana officer amagi makhada asumba thidokduna athuba matamna mihar pasing faduna miyam khang amadik saba ain gi oiba dandi pigadabani mihar pada siandarama singamadi singnaba singje sina lengak ta thamne bapungni funipan gi manungda loina mak fadrabadi lamdamas da lediba club organization mara paibe masung CSO singa khosamladuna miyam pun akan bakhongjang sangsin bahaina ngasi phangke ba miyam gi mifamaduna amatona warif laukuri hairi Manipur hoki bapung kunmari asida mi mari COVID positive oiba thengna khre positive oiba gi chang sa da ni das manga oiki active case masing tarani pan lady COVID common control room da gi thadora pari phone magi matungina license asida gi mi ani laina asida gi nawa fagat pangam ki fagat pagi chang sa da maftrani pan dasmik mari manga da leire Manipur ngasi fawba da pun mi lak
13,000 Shatruk maftra manga COVID test tau kibagi manungda COVID positive oi kibami ki masing si punna lak amalising kutramapan sanipani putaruk ne laisada sinamaram oiraga mioi leitaba yaukide amadi lamdam sida laisada sinamaram oiraga laikidaba ngasi phawbada apun mamasing si punna lising ani ga chamani pumapan da leiri Amoram da hauki bapung kunmari da India da nauna miyo listing ani ga shupna yangkai taro COVID positive oiba thengna ki laikida ba migi masing na tarukni fagala bagi chang na sada maftrani pan 10 miktar mga oire apun ma confirm case na koti mari lakni futaru listing kontra sini pan nip parifuni pan yaure active case na listing kontra ko sini pan kontra mari da leire laina asina maram orega laikida ba migi masing lak mga listing kuni pan sama pan shupna mga ni laina asida gi naba faduna this search tau ki ba migi masing na koti mari lakni fu listing humudra mga chamani fu mapan ni Laina asdagi ngak thong na ba vaccine kaf thoki ba apun mabigi masina koti sani taramapan lak puntraum doi listing ni form doi satuk yang kai mga hian kre malem gi oina covid license na khwaide gi na sugala bali bak sangi manung da US in ahanba India na ni subada masang France na ahum subada leiri awang po state singi oina Assam na ahanba Mizoram na ani subada masang Manipur na ahum subada adamak leng da na leiri Haukiba numit kayani gi mamang dagi senai gi MGM hospital da masagi anaba amadagi laying lakiba Manipur gi governor oiba galunena West Bengal gi governor supuriba laganishan fagalapa galunena numit karni gi mamang da Kolkata dagi masagi mathau da hanjin kraba matuna ngasi Manipur Ras Bhavan da Chief Minister N Biren ga unaduna haksangi phibam hangkre ngasi gi unabadu da Works Minister Govindas Konthauzam switchar yaki Ningol sako bada mapalam dagi pusala pa polam singda mikaba gi mahuta lamda masida puthok liba polam singoina sijinaba gi haina bi thamna si haina wangkai kendra gi MLA Thangzam Arun Kumar na fongdokre ngasi GM Holda Manipur Apex Handloom Weavers and Handicraft Artisans CS Limited Pauna Baza Imphal gi miang makada ngasi dagi hauraga nimitarani sadaga da ningol sako ba Handloom Exhibition 2022-2023 haudo gi thoramda wafamasi MLA Arun Kumar na fongdokibani thoramada Manipur Apex HL Weaver and HC Artisans CS Limited ki President A. Ronika, Imphal District Handloom and Textile ki Project Manager TS IBMSA, Weavers Services Center WSC Porampar ki Deputy Director HK Baro Amadi, National Handloom Development Corporation Limited Imphal ki Marketing Officer in charge Y Santi Kumar atoba mitungmen singone saryaki. MLA Thangzam Arun Kumar na makha taradun hauzik lairi balenga asina miyo khuding thabok piba ngamloi da maramna masana masaba thabok pijaduna maromdom lepsana bahona se khudong sa da ba thengna drabadi mai pak po pura pangamloi mai pak na ba hona bada kathok pa mathautai hauzik iram da masi da puthok leba isagi oiba helnongi polam sing ase marketing tauna bagi damak ta lengak na school ma de lenga ki loisang singda season na bogwarip sulo laikre masida natana skill development ki thabak ningthin na pangtok labadi leba ase gi semilon phagat pada asoba thaudang na bungam gani haiki ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯄꯣꯠꯊꯣꯛꯁꯤꯡꯁꯤ ꯆꯥꯎꯈꯠꯍꯟꯒꯦ ꯐꯒꯠꯍꯟꯒꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯗꯥꯏꯇ ꯂꯩ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯗ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯃꯄꯥꯟꯒꯤ ꯏꯟꯗꯤꯌꯥꯗ ꯅꯦꯁꯅꯦꯜꯒꯤ ꯂꯦꯚꯦꯜꯗ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯂꯦꯚꯦꯜꯗ ꯁꯛꯈꯪꯕꯗꯧꯅ ꯑꯩꯈꯣꯏꯒꯤ ꯍꯦꯟꯗꯂꯨꯝ ꯑꯦꯟ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ National Highway number 38 Imphal Jiribam Lambida Selkhai Thumkhai de Senabani Haiba Aina Thinkraba Lalolov Koki National Front KNF ki Nelhungi Achang Bakeda Ani Assam Rifles None Battalion Kampopi District ki Fakap Ngamkre Faraba Mi Ani Ado National Highway Asibu Sengwa Sakaliba Construction Company Amada Selgi Demand Tauna na Balakpagi Lamida Fakap Ngamkibane Makoi Ani Dagi Kapayariba Nomai Maru Manga Pistol Amaga Konana KNF Engi Letter Het Iba Dima Letter Kars Fakap Ngamki Faraba Polam Singalone na Makoi Animak Makata Aingi Tabu Lakwa Nabagidamag Kampopi District Manung Sanalaiba New Kaitalman Police Station da kusna kre hairi Manipur gi Health Department gi CMO gi staff RK Dasumani thabak-tagi logthokadabani amadi nimit mangani gi manungda assessment camp mari leinaba sang sing Pithok taba taragadi akan makhongjang sangsilagani haina State Platform of Disabled People's Organization Manipur gi President MD Yunus Khan Fongdokre ngasi wangkai thangapa mapal gi IPC Club ki community hall da pangthokiba pawgi phumamada wafamasi mangna fongdokibane Mohammed Yunus Khan na
makha taraduna sayasigi March taranipan na Manipur gi Health Department gi miyang makhada samura awang da pangthok kiba Unique Disabilities ID UDID Assessment Camp adu da Imphal West ki Chief Medical Office ki staff oiba RK Dasumani Kaubami Amana Hairiba Health Camp adu Health Department gi ayaba yaudana pangthokpa amagum ngangbada natana persons with disabilities singbu yamna hantaba thak amada wafam kaya thamlam kiba adu laibak thibani haiki मोन हजन सिले कोइ हजलन जलन बवा ता दबनि सिदगी दे कोइना थोलिंग थौदो कयामा थोलकने सि सुसोय सोयदना मोय खांगल लगनी मरम अदु 5 डेज की मनुंग मोय तोक्ता तारगदी सिगी मथक ता कन खोंदें चंचल लगनी तो फंक्शन लमा दा कोइ ऑनरेबल चीफ मिनिस्टर उनमा तमदा कोइ डिसेबल सिंगी व्हीलचेयर बास्केटबॉल की अवार्ड पगी कोइ व्हीलचेयर लेबी हाय मतमदा 14 व्हीलचेयर लेबी गनी हाय खिबा अदु हायरे पोर अदु थाबुक तोंथ व्हीलचेयर लेबी हायबा पिजि तौजरी मरम दि व्हीलचेयर लेतवने को सानाबा ngam दबा नेशन नक पने कोइ कुदुंग चादा कयाम ले Paugi Infamaduga Mari Lenina Wheelchair Basketball Association Manipur Vice President Oriba Loinana Disabled Development Association Manipur Geso Advisor Oriba Social Activist Dr. Kiran Yendren Bamna Fongdo Kibada Disability Singbo Hantaba Thak the Yang Bagalunana Rights of Persons with Disabilities Act 2016 Yuhan Tok Lehendaba Loinana Persons with Disabilities and Without Disabilities Haina Kaidoktuna Asoba Ketnab Ama Tamduna Press Media Gimamangda Fazaba Wahikaya Zinaduna persons with disabilities singbu matam matam gi oina wahina themba yaba kangbu ama gumna uhanba si yama laibak thibane RK Dasumani asi logthok taba taragadi akanba khongjang sing praja miyam galunana sanction bada tholap apapata gi daida pumba marinana ba CMO gi official singna pugadabani haiki Wheelchair Basketball Association की PBM ओने सुपर सपोर्ट तब जगनी मसेद प्रजा मियाम पुनः मसु सपोर्ट तब बियो लोग नसी अदुम मियंग नसी दा नसी लेंगा ना इंक्लूसिव ओइबा मयाम अमा पर्सन विद डिसेबिलिटी सिंग तौनी हाइबो सिंग सु खबक तोन तो बियो सिन दंगा त मीडिया दंगा त फजब वाइ सिनर कांदा आइकोइ पर्सन विद डिसेबिलिटी सिंग बो nga की अदुम हेता सानापोत सानाबदम चालि थार चपदम चलनबा थंबा याबा मियोय कांगु सेक्शन ने येंगबदु याम लानगनी अदुना राइट ऑफ पर्सन विद डिसेबिलिटी 2016 wan thok lehenji amadi miyoy ba amoina koi chapmanana miyeng yengbiu hana government mari lenaba loisang maruina ngasi chief medical officer gi makhada leriba staff are Handicap Development Foundation Manipur National Taramangar Suva Fortnight Barrier Pre-Campaign 2022 Hainaming Tuanba Campaign ama all the ways possible Habi Hiram Dangas Lampel Pat ki Medical Directorate Haudokre Campaign adu Haudopaki Thoramga Marilena Directorate of Health Services Manipur gi Assistant Director PHY Gopal Krishnana Miyoi Kuding Mak Nomanatraga Nomadi Al Urakadaba Maramna Amaga Kenaba Tamdana Aikoi Isada Lajariba Potential Asi Putoktuna Puna Thong Manaba Mananaba Honaminasi Haiki Lamdamasigi Miam handicap order singbo Nungsi Sanana Loinaba Karawatli Masigi Lady Palasi Aikoi Mayamna Kenaba Tamdana Nungsi Sanana Laiba Matautai Loinana Handicap Sing Nama from Amad Satpada Lady Palasi Loktok Nabahonasi Maruina Hospital Sing multi-story building oibana handicap sing da dikodong sadaba kaya mayoknari masiki kodong sadaba si lokthong na bohonara gani haiki loinana pangthokadoriba campaign asi ngasidagi hauduna laliba tang kutramati fawba tongan ba mafamda satagani maroina hairiba campaign asi lekai da ladiba club singamadi asa worker singda khangana na bahonagani thoromadur IST foundation gi chairman Dr. Sapam Su Saruyagi Manipurda registration tawdana hanglamba clinic ani sayasigi oina thingjinkre mamagi pununda lairingai amasong nupi nupa khangdokpagi thawong sathaba amasong clinic singna logi wangmada yenglamlabadi women's helpline number 181 na pau pibiro haina Directorate of Family Welfare Services की PC and PNDT Cell Manipur की State Nodal Officer Sujata Huidrom na fongdokre wafamasinga si pre-concept and prenatal diagnostic technique matangda media sensitization workshop mama Directorate of Family Welfare Services की conference hall da pangtokpada Sujata na fongdokibani mangna hai mapungone India da mamagi pungnungda lairingai angang nupara nupira khangdokpa nupi oragana angang adu yaithaba ki thawong sathare masiloni yadi haibase miyamna khangminase karigumba
ultrasound lauduna thawang asi satharamlabadi lupa lising yang khaigi matana fine thihan bagalunana sahi hum zela thamba masung makhatana satharamlagadi lupa lakh ama fine thihan bagalunna sahi manga zela thambagi ek lairi haiki mana makhatana manipura register tawduna hangba clinic samang maftrama thoi lairi tongan ultrasound clinic singda chatuna yengsinbagi tabak satari nupa nupagi khenaba leitanaba miyam awareness pibagi tabak satari NGO singama sung tongan ba department singnaso khusam naraga tabak kaya pangthoktuna lakle tharomaduda pre-conceived and pre-natal diagnostic technique matangda media singda wafam kaya phongdoki Landamasi private financial institutions singna investors singdagi yamnaba sel khongolaba matungda mutkibadagi investor kaya awaba mayuk na hoba leptana tholakli ngasi so United Farmers Development Cooperative Bank Limited amadi Manipur Rural Agriculture Development Cooperative Bank haina mingthon bank asina investors singdagi yamnaba senfam kaya khongot kharaba matungda bank asagi managing director mafam khangdana lot khre ngasi ayuk Sagol Toma Mayale Kaidaleba Bank asigi managing director ni haiba nomaitem Bihar ki yumda investors singna sangsin kiba khongjangda investors singna semba Human Resources Development and Welfare Society ki president takhelamam gagan na haikibada hairiba financial institute asida investor listing amaromna thajaduna sell deposit tauki punna lupa crore nipurom khongot karba matungda hairiba managing director asi kumjalising ni kunma thoidagi hauna lotuna laikre Mahaka wari sanabada ngayak ki oiba wangang duna leire miyamgi humang mamalna tanjaba sel singbo khongatuna tumina leiba asi yaningde maramadana hauzik lotuna leiriba nomaitem biharina hafta amagi manungda tholaktuna investor sing natraga staff singa wari sanaduna kari tawba yabagi haibadu khanase hafta amagi manungda paukhum amata piraktaba tarabadi tangai fadana magi yumasi investor singna sis tawrgani haiki yawi lai hitabusu yawi aduga paisa ji kharaga kai kuma monji kharaga thamjara kanda interest nang sa laksaraga sadan tawjage khanbanina hariba mayam sing asi koi government ki site gi hoji ji koi gi praja bunung sibiriba ran tawbiriba koi gi BJP sarkar dagi aina pamjabadi phajana investigation tawbiba mana visit phajana tawchana huba adugi matungda yare haibagi posile kanda license pira kanda asai bank se hangan ni aduma nat Nambolamadi Kumbongda non-communicable diseases ki clinic amamam hangduk na bathabuk paikhat pahori haina Health and Family Welfare Minister Dr. Sapam Ranjan na phongdokre wafamasinga si District Health Mission Society NCD Cell Imphal West na sinduna Kamong Langoljam Community Hall da World Heart Day ki thauramga mari lena pangthokpa India Hypertension Control Initiative in Manipur haudopa ki thauram gi CPS ki warol da hai ki bani Use Heart for Every Heart haiba team da pangthoki banga sege thoram aduda Director Health Service says Khoirom Sasikanta Managing State Mission Director Dr. Somorjit Mongjamna Saryaki thoram aduga mari lenana Health Minister Dr. Sapam Ranjan na makha takibada lamdamasi da leiriba maruoina khungang gi lamsingda health sector fagadan ba haiba se palibalenga asige pandamne City the health facility fanglaga chawkali haiba yaroi maramasina singi manung hanjin ba amasung tampakta lariba city singdagi khara lapa mafam singda ana laying gi thabak sakhadan ba haiba se ma ki apamani maramasina lengang na piriba scheme sing asi staff singna miyamda yawhan bina basu apil tauki Piriba initiative mayamse prajada yawan biba free diagnostics prajana free the piriba mayamse prajagi keno to biba health department akogi visual loiba team ama dum laigani manipur ki jaga pudi mur akoi to thadoga ta sengna praja singda mahaki thambang thopa poto phangibra phangdabra haibado loina akoi check togani right from akoi directorate level leke akoi gi director sabna lead to biraga check to World Mental Health Day 2022 ngasi Thawal District Manungsan Hauri Bima Khan Lekai Deleba Community Health Center da Pangthokre District Mental Health Program District Health Society Thawal Sin da Pangthoki program aduda Deputy Commissioner Thawal Ahantem Suvas Singh amasung Si Medical Officer Thawal Wai Nokul Singha Dr. Ranjita Devi State Nodal Officer National Mental Health Program NSM Manipur ki Dr. Rakibuddin Ahmad Shah Senior MO in charge CIC Hauri Makale Kayamasung Principal Mahmud English High School Alhas Maulana Anwaruddin na Marubi Mithung Singwina Saryaki
District Nodal Officer District Mental Health Program Dr. Jina Haikruzamna Miyamu Taram Opakolonena World Mental Health Day 2022 ki theme Make Mental Health and Well-being for a Global Priority ki matang na sugay na miyam na haiki. DC Thawal ahantem suwa singan haiki bada physical health kaktanatana mental health suyam na maru oi. Physically, mentally amasung spiritually sound oina laina na buho na biyu angang di angang oina lahensi angang singda Canada ba ahian ma pressure piru da bani larik laisu amasung atay sangdam na ba kaya da angang singda kahian na pressure pibigano haiki loina na lilong area da lady ba school ma di community singi oi ba mental health awareness program sing pangthong na buho na gani haiki Dr. Y Nokol Singhan District Mental Health Program Thawbal da mathaw ningtina tawri loina na kanaguma na pungni haksang inuwai tabale dabadi District Hospital Thawbal gi room number 44 da laktuna tanabi haiki Hauzi Pawgi Maratana Atima Break Matang Losari. Electric laktabana maram oiduna asabe ising phanglor haibinung sa thiningai leitraba. Thompson Solar Water Heater. Contact number 9612391300 and 9862669522. Aikhoigi address Hairanggoidong Nithamcha Karong Impal West. Breaking Matung Taranok City Makata Pauda, Levas the Lady Ba Farmer listening Tarahom do Isanga Hen Mamasung, Agri Startups listening Amacham Rompu, Apun Masaktam Amasagan Abapandam Amagalunena, Nimit Nini Subna, New Delhi Indian Agricultural Research Institute, India Prime Minister Modina, Ngasi Haudokiba, Prime Minister Kisan Sanman Samelan 2022 Tauram, Krisi Bigian Kendra Tawalna Sud Sinduna, District Asigilomi Kaya, Virtual Winner Yaduna Pangtokre. KVK Thawbal के ट्रेनिंग हॉल द पांग थोकी बथरम अदुद प्रधान वांगबल ग्राम पंचायत के प्रधान आइस मनीचंद्रा बीजेपी थौबल डिस्ट्रिक्ट के प्रेसिडेंट वाई कुमार जेड राइस रिसर्च स्टेशन वांगबल के राइस ब्रीडर एन कुमार मसुंग केवी के थौबल के सीनियर साइंटिस्ट हेड डॉक्टर एस जेसमरानी ना President members in the Yake. Amadi, KV ke Tawal na Lamzing Lamtak Tawd na Makoi na Tawzi Batabak Singda, Sahi Mangagi Manungda, Hanagi Sentok the Saruk Ani Hengat na, Sendong Pankraba, KV ke Tawalgi, Makada Labor Lomi, Maftrani Pan Susar Yake. Taurongi Mapung Sarukam Oina Saruk Yaki Basingna, Ngasi Prime Minister na, PM Kisan Sanman Samelan 2022 ga, Mari Lena na Lomi Sing the Kodong Saba, Fanganabagi Damakta, Prime Minister Kisan Samuridhi Kendra, Rukta Hautopagi Tauram, Barat Hainaming Tuan Matongan Tuan Bahar Makal Sing Potopagi Tauram Mamasung, PM Kisangi, Makada Labor Lomi Singda, Tarantui Suba Sentencing, Direct Benefit Transport Taukibagi Tauram Kaya, Virtual Wina Punna, Ying Minadasar Yaminaki. Ngarang social media gi kuthang da meta finance na miyam da gi yam na senpam khonggal laga thonglon sendana lot kri haina miyam da lan na pau sandora pa gi matang da Thawbal da leiba meta finance housing na margin Temertri Head Office Wangkai Kaitala Sang Bigi Mai Kai Miyam the Sengdorakli. Financial Group Asida Hana Tabak Tauramba Sagol Sem Sangita Devi Lai from Thawal Atopa Mamasung Atopa Han Office Sig Stop Orama Singamasung Makoy Loinera Pasingna Yumpam Yaug the Mamonga Lana Pau Sandropasi Live Activity Haina MT Financial Group Ki Managing Director Topa Sierra Manhairi Company Ki Mai Kai Office Tong Loan Kibalate Office Ka Marinaba Scheme Sing Leptana Satori Thawal Office Ki Win Scheme Gi Manager Loan Manager Amasung Aitsa Manager Head of Thawal Office Amasung Magogi Makha Thaba Makogi Makha Thaba Staff Karana Yamlab Office Ki Pikat from Top of Senpam Pikatana Tong Loan Sin Kiduna Laki Badagi Thawal Office the Pang Tokadaba Scheme Sing Wangkai Office na Mating Pangdana Wan Honda the Pang Tokana Lakli Say another labor agent Ama Anigi beneficiaries sing a Paisa Pitok Tabanatan Atoba Pitok Tabalate Hiramasiga Marilanana Complain Nama Sayasagi April Tada Thawal SP Damasung May Tada Thawal PSK Osida Senere Bamu Singasi Kaukatuna Makatana Office Hangna Nabakang Kibasulakre Serga Sida Sagul Sem Sangita Devi Amasung Hanagi Stop Makoi Karana Aran Mamonga Secretary Maming Ona Namasung Officer Laitaba Treasury Maming Hapsil Padanatana Companies Managing Director Amasung Company Sibu Mingsatian Duna Lana Sandorpagi Damakta Social Media Madeleva Miamda Sayolamagi Manungda Sengdor Nabasukanga Lakli Karigama Sengdor Tabatara the company Madimaral City Bamu Singna defamation
defamation case da compensation pihan bagalunena legal steps singsu lokhalagani haiki Andhra Pradesh ki Bijawada da Housing Sathari ba CPI ge National Congress na national level da Khongjang Sangsina na lauki ba warip singi manung da housing Manipur ge Myanmar ga taina ba ngam khai ge soksi lakli ba singi ngak thokna na ba CPI na thengna na ba warip laukri hairi Housing Sathari ba mifam asida Comrade L Sotin Kumar na Manipur gi ngam khai gi matang da thengkhang kaya da Myanmar na soksi lakli ba si tawda na ba masung hiram masida India lengak na thawai haksang yaw na Manipur ge lam kanna na ba sabsa mafam da boda pila sing yung na ba tangna duna lakli say anri ba mafam sing da satuna yang sin krabasu ngasi fawba positive oi ba thabak amata paikhalaktre loina na Manipur gi lam manungda sangsilaktu na boda pila yung ba amasung fencing khaba gi tabak satrali ba asi khudak talep na ba taksin na lakli haina wari badu lauki bani haina CPM Manipur State Council gi Assistant Secretary M Joy Kumar na thokpa chero lamana khangalakli October tarama thoida yama sing lemna leiwa asege lenga ke cabinet mi fam ama pang thok na pham ki ba mi fam aduna lining thau awang kaubru asupagi khubam amasung iputhau thangjing korel lai singu ani asigi khubam sing oriba kaubru thangsing singjaw amasung ani suba secret place ni haina laukthok piki bagi damakta utra sanglel sana konungna Chief Minister Biren bu thakat ba phongdo pa kalunena ikai kona ba ulakli Saitheng film industries ki ani suba production nomai paiba rapis Imphal East ki konung mamang da leiba MSFDS ki da ngasi hauna bi matungina release tawkre Women's Against Crime Wat na kachaba film release tawbagi thoramadu da Androk Assembly Constituency ki MLA Thaunaugzam SHYAMKANHAI Film Forum Manipur ki Siamin El Sujakanta CCSK ki President Jitendra Ningomba Wat ki Advisor Saubam Sobita Devi masung Wat ki Advisor NG Ganga Devi na mathang sinna Sibgis ki owner masung President oina saruk yaki film asi Robita Layman script screenplay masung direction pibani Housing Sanabagi Pao Ngasige sanabagi pawda Imphal West District Football Association senduna saliba thas ke tarani thoidagi team tarena saruk yaraga WYC Malongi ground satharliba taramatu suba Karnazit Memorial Second Division Football Tournament ki ngasi sanaki ba ahan match da ESC mayang Imphal na thau thamoi banbo panjal amasino da maiti ba pikre satharliba League asigi ngasi sanaki ba atoba match amadana YWC Malomna SYPA awang sengmai ba panjal amasino da maiti ba piki League asigi hayeng match leiroi Sayesage September Kumapan gi hauraga thas ke taran FIFA Gujarat yumu oidana pang thogbe contract ruk suba national games ki football masana da Manipur ki nupi football team na winner oiduna state ki gold medal henganan ki babu ikai kunabagi thauram ngasi All Manipur Football Association amfa na sindana lamlong thongkhong da leiriba amfa office da pang thokre pang thoki ba thauram ga mari lenana Sanaroi amasung official singbu jamnaba khodol pot piduna ikai kunabas utki tharamada thangbe ban assembly constituency ki mihud Zoe Kisan Wangkai assembly constituency ki mihud Thangjam Arun Kumar All Manipur Football Association ki president M Ratan Kumar vice president DB Kawar amasung atai official sing saru yaki Manipur ki power lifting singna national senior amasung master classic power lifting championship the gold medal Nipan silver medal Tarok amasung bronze medal Maripurna medal Taranipal lobungam kibagalunena master kanglupta overall team champion oirakre championship asi thas ki tarani thoidagi hauraka tarathok fawba Maharashtra na yubu oiduna Sandrapurda pangthokiba asigidamak gold medal laurakpa lifter singadudi W Ibihamal T Ibihamal L Sobapati Sanu Songu Y Mem Tombi Subadani Lena Devi Kunjarani amasung Ibayamani silver medal laukiba lifter singna R K Sandrakumar Rosie Thoibi Ibetombi Sanatomi amasung Seravanuni bronze medal laukiba lifter singadun N Subadani Sovita Romita amadi Beda Devi ni set ki power lifting team na best dress amasung discipline ki ahan barana sab mana phanglakiba galunena state asidagi represent tawkiba referee Naurem Susila Devi busu smart referee gi manasu pirakhi
ASEAN Pancake Select Federation की मियाँ मखाद Indian Pancake Select Federation सिंधु हाउकी अक्टोबर के तांग तरामाथोई के तरातरे फाव इंडिया ने युम्बु ओइदुना शेयर ई इंडोर स्पोर्ट्स कॉम्प्लेक्स श्रीनगर पांगथोकी बतरक सुबा ASEAN Senior Pancake Select Championship 2022 द इंडिया रिप्रेजेंट तौरिबा मणिपुर के सानरोई नाउरिम बोइनाउना मेन सेनी आर्टिस्टिक Solo Creative ta India ki ahanba goal lauduna medal account hangdok hibagaluna sinam singkai amasung sinam jivan anina man seni artistic double category gandada India ki bronze medal fangre Samjit Sabam Vidyalakshmi Devi na turning 45 kg ki final da Singapore ki Nur Tof Iza Binte MD Roslangi Makuta Mighty Hoduna silver medal fangauri amasung Yaikom Anjali Devi na turning 60 kg final da Vietnam ki Lee Thi Van En ki Makuta Mighty Hoduna silver medal fangre Ludin Ahong Sangbam Sajubala amasung Huidrom Bisan Anina turning 65 kg the bronze medal funky amasung Taunauzam Rita Devi turning 50 kg the bronze medal funky Championship Asida Vietnam of all team champion Singapore na first runner up amasung second runners-up na Malaysia na takre Yumbu India na gold medal mari silver medal taramatoi bronze medal kun mga lauki Manipur ki sanru sinapuna medal Nepal laudan chaung na mai pakpada Pancake Select Association of Manipur ki president Laisram Siam Kumar amasung secretary Laisram Ranjit na nungaiba phongdorakli Gujarat pangthoki ba kontrata lok suba national games na Manipur ki sanro among cycling masana da saru yarupi amasung sanaba ki phampak adur sana ki medal laur krabi Bishnupur district ki phobala da ki khoirom Rezia Devi putaran op ki tharama mangasi Kwakete da leiba amuko ki office ta pangthokre khoirom Rezia Devi ne individual pursuit ki kilometer ahom ki race the goal kilometer sangba tam team pursuit race the goal Omnimum da bronze mass start participate 80 km individual team trial da tari suba position phanaki India ki sanaba ki phampak iram da Manipur ki sandaroi Reziana sana ki medal aur asina Manipuri singi honaba kan bahan balai taba masaka du mayek sengna miyam uhalle amadi makhata ne hena honaduna malem ki thak ta singum laba mamulyam laba medal asi laura pangam oirasanu haina amuko ki president na thauni ki mangna makhata na ngasi miyam na harau tayam na lai paring huktuna ikai konabu utpada pen Tokuna lagi danabasu hena kanna honaduna Govin akiba namatuna thamdurabasu aikhoigi honabagi thauna di handri haibadu utuna malem medal lauropagum makhatana malem gi thakta sanagi medal laurakadabani haibu wafamsu thamki Gujarat pangthoki ba kontrata suba national games cyclist masana the gold medal amasung silver medal ani phanglaktuna Manipur gi medal Kaya laroktan mai pura krabi Kaksing district gi mayalambam Sonali Sanubu harawtiam okre Kaksing YD 1 the National People's Party NPP ki mirep oigadoriba naurim oken Kongoi pariengda leibana mapungoiba thaudang lauduna Mayanglambam Sonali bu Imphal airport the thunglabada Kaksing Kendra ki MLA Mayanglambam Ramesu yauna harawtiam oke Mayanglambam Sonali Kaksing district ki Kaksing YD khulapam lekai de ki Mayanglambam Maniharam amasung Mayanglambam Mandalai ani gi masanu paini Mang na handak ta pangthoki ba kontratok subanes na games of cyclist masana the kilometer mari ki team pursuita gold medal ama 500 meter individual team trial amasung kilometer ama gi team sprint masana the silver medal amam phanglatuna puna medal ahum phanglaki bani Mayalamam Sonali Sanuna airport gi mahaki pongna famlam nam Kaksing Europada Kaksing waire gi miyamna lai paring hupiduna harawtiam opaka lonena makhata na tungi competition kaya da mai pa purak namaso punin thawatki Housing ngasi no magi oibeng sagi pao ngasi gai ngasagi pao da ICR lamphel de thora pari pona magi matungina ngasi gi khwai de gi sabi sang degree Celsius kontra dasmik manga khwai de ingkhiba ne degree Celsius tarama pandasmik ani oiki nongsudia wising managi chang ayukta sada Manipur midang waram dana sada yakai manga oiki loisila pada maru pa amana Yumnak Yankai Fadaba Singi Kul Sing recognized Tauraroi Singilam Sing survey Taudana record Ningtina Semduna Tamnana Batauran Tauragani Haina Tribal Affairs and Hills Amasung Horticulture Minister Audible Let Pau Hawking of Pray.
Saya segi Jun amading July thada kaksing amadi hap huikapta thokiba nan local kaya hat pagambari nana aina thingkraba lalolof RPF legi kadar taret ANI ge custody da mangani remand lakthai. Indian National Congress ki Anoba President Khanabagi Mikhal ngasi pangthokre party ki President Mikhal asina lisingani kunmari da pangthokpadoriba Lok Sabha Mikhal da achoba ahongba ama purapa mandagani haina Manipur Pradesh Congress Committee ki President K Mega Sadrana phongdokre. Hello India ki makhara youth affairs and sports yas ki director na criteria sudaba amadi discipline khenaba singbu khangatpada natana sellana sijinari haina kanglai park kanbalof KKL ge secretary general ngamkhai ngak palluangna maral sikre. All Manipur Gorkha Students Union Sarhaja Uniki President Roshan Upritibu Masak Khandaba Singna Fakibaki Mayokta Gorkha Miyamna Sarhaja the Wakari from Satagre. Amadi Manipur Hogi Bapung Kunmari Asidamio Imari COVID positive over Thena Kre positive over the Chang Sad Amida Manga Oiki active case Masing Tarani Panda Lady. Sige damak tadi IS News matang aswai dolo sinjare miyeng tabiri papuna mapu amukana khurupjari.